ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ, ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯈꯪꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯁꯤ ꯃꯁꯥꯒꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕ, ꯃꯁꯥꯒꯤ ꯅꯨꯄꯤꯗ ꯃꯁꯥꯂꯥ ꯇꯥꯛꯄꯤꯕ, ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯃꯁꯥꯒꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯒꯤ ꯊꯃꯣꯏ ꯆꯥꯛꯍꯜꯂꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯇꯤ ꯃꯁꯥꯃꯛ ꯑꯣꯛꯇꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯏ, ꯑꯇꯣꯞꯄ ꯅꯨꯄꯤ ꯅꯍꯥꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯃꯇꯩ ꯃꯅꯥꯎ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯔꯝ 60% ꯂꯨꯍꯣꯡꯂꯕ, ꯅꯨꯄꯤ ꯂꯩꯔꯕ ꯃꯇꯨꯡ ꯅꯨꯄꯥꯁꯤꯡꯅ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯕꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤꯕꯨꯅ ꯊꯧꯁꯥꯔꯛꯇꯕ ꯑꯁꯤꯅꯅꯤ꯫ ꯃꯁꯥꯒꯤ ꯏꯃꯨꯡꯗ ꯃꯇꯝ ꯄꯤꯗꯕ, ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯕꯁꯨ ꯇꯨꯝꯅꯤꯡꯂꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯏ, ꯃꯇꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯐꯪꯗꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯇꯨꯅ ꯋꯥꯔꯤ ꯍꯧꯔꯛꯂꯕꯁꯨ ꯋꯥꯍꯩ ꯑꯃ ꯑꯅꯤꯗ ꯄꯥꯎꯈꯨꯝ ꯄꯤꯔꯒ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯇꯨꯅ ꯐꯣꯟ ꯇꯧꯔꯛꯂꯕꯁꯨ ꯊꯕꯛ ꯇꯧꯔꯤ, ꯃꯇꯝ ꯂꯩꯇꯦ ꯍꯦꯛꯇꯃꯛ ꯍꯥꯏꯕ꯫ ꯁꯣꯝꯗꯅ ꯊꯕꯛ ꯍꯥꯏꯕꯕꯨ ꯐꯝꯗꯣꯛꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒ ꯃꯦꯁꯦꯖ ꯊꯥꯅꯔꯤ꯫ ꯑꯉꯛꯄꯅꯤꯗ, ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯈꯪꯈꯤꯗ꯭ꯔꯕ! ꯃꯁꯤ ꯑꯆꯧꯕ ꯃꯔꯥꯜꯅꯤ ꯃꯗꯨꯗꯤ ꯅꯤꯀꯥ ꯇꯧꯔꯒ ꯃꯌꯨꯝꯗ ꯄꯨꯔꯛꯂꯕꯤ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯃꯍꯥꯛꯄꯨ ꯇꯨꯡꯑꯣꯏꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯗ ꯑꯣꯏꯅ ꯅꯨꯡꯁꯤꯔꯤ꯫ ꯊꯃꯣꯏꯅꯕꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯃꯥꯡꯗ ꯁꯥ ꯉꯥ ꯑꯇꯥꯎꯕ ꯊꯅꯝꯂꯕꯁꯨ ꯈꯨꯠꯅ ꯁꯣꯛꯅꯤꯡꯗꯦ꯫ ꯍꯥꯂꯠ ꯑꯁꯤꯃꯛ ꯃꯈꯣꯏꯒꯤꯁꯨ ꯑꯣꯏꯔꯤ, ꯍꯥꯏꯕꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯔꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ, ꯈꯣꯏꯊꯦꯝꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯤꯜꯂꯒ ꯑꯩ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯁꯤꯅꯆꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯤꯜꯂꯒ ꯃꯁꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯏꯍꯤꯒꯨꯝ ꯈꯣꯏꯊꯨꯝꯅꯔꯕꯁꯨ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯃꯁꯤꯅꯤ ꯃꯇꯩ ꯃꯅꯥꯎꯗ ꯈꯠꯅ ꯆꯩꯅꯕꯒꯤ ꯑꯍꯥꯟꯕ ꯃꯔꯝꯗꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯁꯥꯒꯤ ꯗꯥꯏꯇꯁꯤꯡ ꯑꯗꯨꯕꯨ ꯈꯪꯒꯗꯕꯅꯤ꯫ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯒ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯅꯥꯍꯟꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯐꯖꯕ ꯑꯊꯣꯠꯄ ꯋꯥꯍꯩꯇꯃꯛ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯅꯤꯀꯥ ꯐꯥꯎꯕ ꯇꯧꯕ ꯌꯥꯎꯏ꯫ ꯃꯑꯣꯡ ꯑꯃꯗꯤ ꯃꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯐꯕꯗꯤ ꯑꯣꯏꯗꯦ, ꯃꯔꯝꯗꯤ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯍꯨꯀꯨꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯃꯈꯛꯅ ꯑꯣꯛꯂꯕꯅꯤ꯫ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀꯥꯟꯗ ꯃꯁꯤ ꯇꯐꯣꯡꯂꯕ ꯋꯥꯐꯝꯅꯤ, ꯍꯥꯏꯕꯗꯤ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯌꯥꯝꯕꯅ ꯏꯟꯁꯥꯐ ꯇꯧꯕ ꯉꯝꯗꯦ, ꯃꯤꯑꯣꯏ ꯈꯔꯈꯛ ꯅꯠꯇꯅ꯫ ꯑꯃꯁꯨꯡ ꯍꯦꯛ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯍꯨꯀꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯏꯟꯁꯥꯐ ꯇꯧꯗ꯭ꯔꯕꯗꯤ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠ ꯑꯅꯤꯃꯛꯇ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯤꯊꯣꯛ ꯄꯤꯁꯤꯟꯗ ꯑꯃꯁꯨꯡ ꯆꯥꯕ ꯊꯛꯄꯗ ꯑꯃꯁꯨꯡ ꯇꯨꯝꯕꯅ ꯆꯤꯡꯕꯁꯤꯡꯗ ꯃꯥꯟꯅꯕ ꯊꯧꯑꯣꯡ ꯇꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯑꯩꯉꯣꯟꯗꯒꯤ ꯆꯠꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯑꯩ ꯃꯉꯣꯟꯗꯒꯤ ꯆꯠꯂꯕꯅꯤ, ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯩꯒꯤ ꯁꯐꯥꯠꯇ ꯆꯜꯂꯔꯣꯏ꯫ ꯌꯥ ꯑꯜꯂꯥꯍ, ꯅꯍꯥꯛꯀꯤ ꯅꯕꯤꯅ ꯌꯥꯗꯕ ꯁꯥꯎꯔꯝꯂꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ꯫ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯅꯨꯡꯗꯒꯤ ꯃꯤꯁꯛ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯑꯗꯨꯒꯨꯝꯕ ꯃꯁꯥꯒꯤ ꯅꯨꯄꯤꯗ ꯐꯖꯕ ꯂꯝꯆꯠ ꯆꯠꯂꯤꯕ ꯍꯦ ꯃꯤꯑꯣꯏꯕꯁꯤꯡ, ꯌꯦꯡꯉꯨ, ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯡꯗ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯝꯆꯠ ꯆꯠꯂꯤ, ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯅꯨꯄꯤꯗ ꯆꯠꯂꯤꯕ ꯐꯖꯕ ꯂꯝꯆꯠ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯐꯖꯕ ꯂꯝꯆꯠ ꯆꯠꯂꯤ꯫
मसागी नुपीदा मसला ताकपीबो नुपा खरा अमदी मसागी नुपीबु दिन गी वाफमसिंग ताकपीदे तंबीदे मवोंग अमदी मसी महाकी ओइना दिन गी ओइबा हक अमने हुजूर अकरम सल्लल्लाहु अलैहि वसल्लम न हाइबिरमे अदुगुम मिसक मसागी नुपीदा मसला अम ताकपीरबदी महांगोंद चही निफूगी इबादत सवाब फंगनी मरम असिनो नुपा ओइबा खुदिंगमंगना तंगाई फदना मसागी नुपीबु असेंग अमांग वुजू अमसुंग गुसल नमाज अमसुंग रोजा असिना चिंगबगी मसला ताकपीगदबनी मौंग असुम नमक अदुगुम बि नुपी दिन गी वाफमसिंग अमसुंग मसला तमलबदी महांगोंदसु असुम नमक सवाब चावना फंगहनबी अमसुंग तमहौदब तारबदी दोजख की मईना चागलब तागनी मसागी नुपीगी थमोय कायहनबो हौजुकानगी मपुरोइबसिंगदी महाकी लोइनबगी थमोय चाकहल्ली मियोय कयामुक्ति मसामक ओक्तब फत्तब थबक तौवी अतोप नुपीना हाद माय ओनसिल्ली मतै मनाव खतना चैनबगी मरम सामद सरगु हुमद्रादी लुहोंगलबो नुपी लेरबो मतुंग नुपासिंग अतोप नुपीसिंग मरी लेइनबो अदुग महाकी युम्बी ओइरिबि नुपीबुना थौसारक्तब असिननी मसागी इमुंगद मतम पीदब युमद हंजिलक्लबसु तुमनिंगलब मतमद हंजिलक्ई मतुग ngahak wari sabagi matam फाव फंगदे करिगुंबद मतुन वारी हौरक्लबसु वाही अमा अनिद पाउखुम पीरग लोइसल्ले अदुग करिगुंबा मफम अमद फमदुना लेरिङैद मतुना फोन तरुक्लबसु थबक तौरी मतम लेते हेक्तमक हाइब सोमदना थबक हाइबबु फमदोक्लग अतोप नुपीसिंग मेसेज थानरी ओ अंगकपनिदा कयाद मिनुंगसि खंखिद्रबा मसी अचौब मरालनी मदुदी निका तौरग मयुमद पुरक्लबी नुंगसीब खुदिंगमके हक ओइरबी नुपी महाकु तुंगोइनरग अतोप नुपी सिंग ओइने नुंगसीरी थमोइनबु पामद्रबदी मांगद सांगा अतावब थनमलबसो खुदना सोकनिंगदे हालत असमंग मखोइगिसो ओइरी हाइबदी युमदगी मपान हेक थोखिबग अतोप नुपी सिंग फोन वारी सारग सेमजिन साजिनब खोइथेम वाही कया हाइजिलग ऐ नंग यावद्रदि हिंग ngамलोय ऐ नंगबु यामना नुंगसी असिना चिंग वाही कया हाइजिलग मसागी नुंगसीबगी इहुल पुंब पांगथोकलग युमदा हंजिलकली अदुना युमदा हंजिलकलबसु नुपी अदुना खोहिगुम खोइथुमनरबसु माय ओनसिनदुना यंगनिंगबा फाउदे मसिनी मतै मनावद खतना चैनबगी अहानब मरमदी मरम असिना इनखलकलिब नहारोल सिंह मसागे ताइट सिंह अदुबु खंगदबनी युमदा हंजिलकपग नुपीगी थमोय नाहनब कैदौनुंगद तौरोइदबनी मतम पुंबद फजब अथोट वाही तमक सिजिनगदबनी नुंगसिरब चिलनावसिक ngasigiदी asi fawbudang khangminarasi मथंग तांकक अमद दिनदार अफवन पाखरगी असोइब हुजूर सल्लल्लाहु अलैहि वसल्लम के अरोइब वसियत असिन चिंग खंगमिनसी अल्लाह अमसुंग महाके नुंगसीब रसूल सल्लल्लाहु अलैहि वसल्लम के अपामबद पुंसी असलेनब कन्न होनमिनसी।